Hello, my YouTube family. Manipuri homemaker channel में आम बुताराम नौकरी मसीदे मयांगी रिक्वेस्ट वीडियो ने अखोगी nga achauba pi se obanda kamaina yaigi utpiro ona haibado aduga inem bukso akhoi diabetes control tawdabagi thau da fry tawraga chaba yadabado adumai tawebako aduduna magi sumaina khara khara yairaga supiba akhoi ga de leminadre inaw nupa ga macha nupa atombaga leminai inem boi kubo anima adu sumaina akhoi gi thumga machuga kashmiri chili powder siga kitang mahau kitang leinaba sumaina phajana ungtang mix tawbiraji ko sumaina phajana tolaga khoi gi pungai mu marinate tawbiba haibadi magi thum morok singche manungda khara changnanaba aduna thamba matamda ju freeze da thambiyo do piece yang kanna chawdre sumaina pitak tawbana phaye open da yai besti aduna jeng makhung kumjalaga thamgra ji ko freeze da pungai mu do pungai muk leire duga akhoi gi oven da hapkadaba plates thau kitang tai se akhoi gi nga gi pi singje maning da napchalaga leida namba horen mathak makha on ba kan da napchaladi am nungai ta baneba duna sumaina thau da purat fry taw dagi budi sumaina oven da yai basina healthy su oire ko thau do chadra banina do pi singje sumaina mathang loi hapchalagi adu kitang lanta langta hapiba akhoi gi yamna kungjan naraga napchan naraga di matham makha on bada nungai teba dana loi hapchan ba loire huje oven da hapchalaji ko loire huje aduna kitang yai bana su phaiye mayam ama yai silaga koina thamba che chabada nungai te kanjal leidan banda hapchalage huje duga akhoi ge kano se mai se sui se on tawraga aduga magi hit adum full hit adum tharge 250 degree da aduragi di mathak makhagi hit chi jo adum loina on tawrage ko adu pungai ama magi timing setting se pungai ama thammage adu 250 da sumaina loi lekhalaba mathak makha ju full da loina hit chi piraga sumaina nga tang pungai muk thambaji ko do yam phajana akhoi ge pitik ka saubani yeng ko mayam ulagge dudi pungai muk thamaga thaba atopa dum taw yare kitchen gadget anauba singji gi nungai ba che akhoi gi kawra su dum yare da magi time do setting tawraga thamama banina aduna thabak tawringai da pungsu kitang hendo khare aduga magi yamna isaba hit su kitang handarame ko aduna mathak makha je ongtang onthoga amuk pungai muk thamage aduga dum loire aduna thabak tawbada di yamna su komba akhoi gi anauba gadget sing kitchen gadget sing puthore sing je yamna su nungai ba Hendo sing da gas da ka tawra di akhoi gi kitang ga thaba am ga tawra kaw thora de to edum lor dum heta ka ni khangde amani khangde ado sumaina huje hani ge dumaina setting tawra ga thamam ma ji ko adu ga dum thaba ingang taw ba yare pungai ma time je set tawra ma ba aduragi di hit se mathak makha on tawre aduragi power si su 250 degree da on tawra thamam me ko do pungai muki matung ge akhoi minute khara su hendo e magi yamna saba hit tu su khara handarame ko yam phajana mulle ko me ado video se ngasi gi di matang chida loisilage ado ai gi ning chira viewers sing na subscribe taw bidri sing na subscribe taw piramo like am ta sunam biramo bye bye